पाउसे युमफम ओइब मरोइब पाउ खरा अपडेट तौजरी कांग्रेस पो बीजेपी गुम्बा पार्टी न सिंगनब मतिक नते गाइखांगाम मियाम की मयुक्त लेबा बीजेपी की पॉलिसी थेंगनब वारेप लौखरे लेबाक सिगे अनुप सक्तम अमा सागतपदा अचौब थौदांग लौरक्तुना मरु मरा ताना लेरब कांग्रेस पार्टी असिबो बीजेपी गुम्बा पार्टी अमन सिंगनब मतिक नते हाइना ऑल इंडिया कांग्रेस कमिटी AICC की सेंट्रल वर्किंग कमिटी की मेंबर गाइखांगाम न फोंदोखरे वाफम असिंगासी मणिपुर प्रदेश कांग्रेस कमिटी ने सिंधुना BD रोड लेबा कांग्रेस भवन द पांगथोखिबा नोंगमगी ओइबा डिस्ट्रिक्ट कमिटी अमदी ब्लॉक कांग्रेस कमिटी की प्रेसिडेंट सिंगी ओइबा अपुनबा मिफम आउदोपकी थौरम द फोंदोखिबाने थौरम बदुदा वांगांगना दुना गाइखांगाम न मखाताना हाय कांग्रेस पार्टी असी हौसिक ओइबा अनोब इंडिया असी ओहिना भोनबदा ख्वाइदगी असोब थौथांग लौखिबा पार्टी अमिनी हाइबदा हाइमन बथोकलोय पार्टी असी इंडिया न ब्रिटिश की मकुतगी निंगतम फंगद्रिङैदगी लेबाक असिगी मियामगा समनदुन मरु मरा तादुन लागलबा पार्टी अमने असिगुम्बा पार्टी असिदा हंदक लैंगाक पाइरकबा कोंगोल गुमलबा पार्टी सिना सिंगनबा मतिक नते पार्टी खुदिमक अका अकुम लैबा हाइबसी महौसानी असिगुम्बा मतम असिदा पार्टी सिगी थौमी सिंगना पुनिंग हंथबम थोकते मना खरा केनबदा पार्टी असी अमु हंदाकटपा ngamlaroi हाइना खनबदी अरानबा वखल ओइगने मदुगी मुहुत्ता ममांगदा करी सोइखिबा लैबदगी पार्टी असिना लैंगाक पाइबा ngamखिदबनो आइबदो कुपना खन्ना नैनदुना मतुंग तारकपदा असोइबसिंग अदु मेनकनबा खोनगदबने हाउजिक सेंटर अब स्टेट असिदा लेंगाक पारिबा बीजेपी नसु मखोइना मतम खरा लेंगाक पाइरिङै असिदा ngangingbada ngangba tawningbada tawba haibasi makhoi khwaidik achoba asoiba oigane sahi khara ki mamangda BJP asi lok sabha da sunagi MP ani dagi hena ka bangamno driver party amane masi hana gi phibam da amuk khalak loi haingai leite RSS kumba yamna communal oiba amadi fanatism da lupa party amage political wing oina leiriba BJP legak asi dagi ekoi section pham thoge हाउजिक पालिबा लेगाक असिना इंडिया की कॉन्स्टिट्यूशन पीरिबा सेक्युलरिज्म वन थोकी वांगबदा थबक थौरम क्या सथरगले मसिसु अकोइ खुदिमना सेशन गदबने आइके नगलमरोमदना कांग्रेस न मिराई बिरमलब चिंगिलम CM बिरेन अनोब मंगाल पीरे सांबित पात्रा सेंटर अमदि मणिपुर मतम अमदा पालंबा कांग्रेस लेगाक न मिराई बिरमलब मणिपुर की चिंगिलम चीफ मिनिस्टर N बिरेन की गो टू हिल्स न अनोब मंगाल पीरे चिंगिदमक थारकपा सेनफम लुपा अमफावबा महंदना बियामदा जहोनगनी हाइना BJP की नेशनल स्पोक्सपर्सन सांबेट पात्रना फंगदोखरे चंडल डिस्ट्रिक्ट की मंत्री पांखा द BJP चंडल मंडल सिंधुना पांगथोकम यामगी अपुनबा मिफम अमदा वा nganglادuna सांबेट पात्रना हाई प्राइम मिनिस्टर नरेंद्र मोदी अमदी चीफ मिनिस्टर N बिरेन की लेंगा की मखादा मणिपुरदा साखोत थौरंग क्या पाइखतुना लागले लंबी थोंग पाकथोकपा अमदी सेंकोट सागतपगी थबक थौरंग क्या लेप्तना पाइखतुना लागले सेंटर द कांग्रेस लेंगाकना पानबा अमदी स्टेट असिदा कांग्रेस लेंगाकना पाइबा मतमदा मणिपुर की सिंगिलम असी हन्ना यंगबिरमदन थमलंखे प्राइम मिनिस्टर अमदी मणिपुर की चीफ मिनिस्टर न पुन्ना थबक तौदुना लमदम असिगी सिंगिलम चाखोना होनादुना लागले प्राइम मिनिस्टर की लुक इस पॉलिसी अमदी चीफ मिनिस्टर बिरेन की गो टू हिल्स न मणिपुर की सिंगिलम द मंगाल पीबा ngamle मोदी की नोंगपोक लोमदा येंगो अमदी CM बिरेन की सिंगदा चटलु मिशन मणिपुर की सिंगी लमदम असी चाखोनहन बंगमगने नोंगपोक अमदी अवांग नोंगपोक इंडिया की सरुक असी चाखोनलाबा मतमदा इंडिया चाखोनहन बंगमगने मरमदे हारिबा लमदम असी मतम क्या की ममांगदगी ममा पोक्तबीगी मियेंगदा येंगबिरमबका लोइनना इंथोकपिदुना लागले अटल बिहारी वाजपेयी न प्राइम मिनिस्टर ओइरिङेदा अवांग नोंगपोक स्टेट सिंगे अखनबा येंग थमदुना मिखल की मैनिफेस्टो द लमदम असी की चाखो थौरंगी वफम क्या हाफखे माकी मतमदा अवांग नोंगपोक खक्तगी ओइना डोनर मिनिस्ट्री लिंखत पिरमखे मरगसीदा मिंग चनबगी थबक लेपनाबा खंगनिखरे मणिपुर लेगा की मखादा लेरबा स्कूल सिंग गवर्नमेंट एडेड अमदे प्राइवेट स्कूल सिंग अनोबा एकेडमिक सेशन की मिंग चनबगी थबक चथरिबा असि खुदक लेपकदबनी हाइना डायरेक्टर एजुकेशन SL नंदकुमार खुयेक पिदुना थोकिबा ऑर्डर अमना खंगलगले ngasi thokiba order aduda pallebo wafamdi mamangi sahi lising ani kongi March taragani thoida Manipur lega na thokiba order amana Manipur dal eribam hai loisang sing thong lonaba khangan khiba badi COVID-19 sandorok pathingna order sing thokiba leikre Manipur lega ki cabinet mifam na lokhiba warip amana lakliba January 13 tagi hauduna class 9 dagi 12 fawba ki oina pangthokadaruba examination sing yenglaga school hangdokna na warip lokhibani aire adum oinamak department asina phangba pawgi matung inna स्कूल खरना अनोब एकेडमिक सेशन असिगिदमक्ता लेंगा की पक्ताक असिगी वांगबदा मिंगचनबगी थबक लौखलप थेंगनरे मरमसने स्कूल अथॉरिटी सिंग अनोब एकेडमिक सेशन असिगिदमक हिरम असिगा मरी लेनना लेंगाकना फिरेप अम लौरक्त्रिबा फावबा मिंगचनबगी थबक लौखलिबा असि खुदकता लेपकदबनी हाइरे मासी मपुंग अन स्टेट बोर्ड अमदी CBSE की ओना स्टेट असिदा लेरिबा महिलोइसन सिंगदा मानब एकेडमिक सेशन अम लेहनबगिदमक लौखलपने मरमसने जोनल एजुकेशन ऑफिसर खुदिमक नंबर लेनबा स्टेक होल्डर खुदिमकसु खुदिमक पोलेगा की ऑर्डर असी इलाननबा खंगनबगा लोइनना
indabasing mathakta action lawgani haina palle sanabagi pau amada NEROCA na eros Thoiduna season asigi ahanba oina mai pakpagi mahao tngkhre Give Raikan ki NEROCA FC na All India Football Federation ki development side waibe Indian eros bu mari sonoda lakshin to na Manipur da yumpam oiba club asina season asigi ahanba oina mai pakpagi mahao tang bangamkhre Kaliyani Municipal Stadium da sanaki bangasiki match result asina NEROCA match ani sanabada point mari panglaga table gi manga soma bhamda kakat pangamkhre aduga Indian Airways the point account hang bangamdana leire Juda Gracia gi goal ani amasung kalon kitamba amade thamin thangi goal singna NEROCA po mai pakhan kibane NEROCA na lakshin don sanaki match gi angan ba minute tarukta khangam heram na box manung dagi kausalaki ba adu bar mathakta chatke minute manga kanaraga Juda Gracia gi hona zaman amasu mapasung khide Eros gi anba kudong jaba oina minute taraga tare chatpada patri na kaurukhiba free kick adu bisor chitna masa songtok tu ngakthokhe Juda Gracian arapa mafam dagi kausilaki ba goal attempt adu ahanba net anung te sanghanduna minute kuntare chatpada mangchil thakhe loinana pungkhai pharakpada NEROCA gi defender kitambana anisuba goal chalaga ahanba hap loisen khe minute humfuga taruk chatpada Juda Gracian mahaki anisuba adu ka NEROCA gi na ahumsuba goal adu chatlaba matong gi minute taruk kanarga khamin thang na mari subu goal adu chanduna NEROCA da point hom khudol tamduna season asigi ahan point mai pakpangam khe NEROCA gi mathaki base tha asigi khutmanga da Gokulam Kerala FC ga Kalyani Municipal Stadium da sanagane atop pau amadana Covishield vaccine onduna Leirmle COVID-19 gi laichat asi pungak thongna ba India da vaccine makhal ani sina ba ki aba pikra batungda Assam state ki sarkoina pikiba Covishield vaccine gi manungda vaccine dose lising amrom Silchar Medical College Hospital da onduna Leirmba thengnare aire pawasi ki matung ina vial chamada yauba vaccine dose lising ama asi health workers in the kapthongna ba Silchar Medical College Hospital da sub zero temperature da thamlakhibane aire thodok asi ki paw hek phangba ke state health department hiramasi ki matang da kupna thijanaba amadi olaba vaccine sing adu siznaba yakhigadra aina changeng tongnaba gi sample thanana border thokre Mumbai da Lupa Crore amaga lakh taragi me photon truck konnana ama fakhre Police na Mumbai da drug carbar tawba amasung John Bamiwi ama fakhre amasung mangon da Lupa Crore amaga lakh taragi oigedaba aina athingba thamba me photon mayam ama fare hena official amana ngasi yumjaga chanami da phangdokre aina yadaba drug pure aibagi matang da phangkiba akangnaba ipau amadu jumpham orga Mumbai Police ki anti narcotics cell na naraglaiba poponimita drug adu phananaba lang ama thaki amasung tardio area da laki basingna ba masagi sahi nifuga marirup surabami ama phaki ain official aduna aike maragasi da machanupi Famlankhiba Makhura Court na Maral Leire Laothokkhre haukiba kumja lising ani taraga turukta ukrul district ki mafam amata thokiba machanupi thokpa sahi nauriba angang namduna thake Famlankhiba gi thodokta chenaba Makhura Maral Leire haina ngasi judicial judge pokso Ukrul ki judge W.Tonen Meitei ki kona Laothokkhre ngasi kona machanupi thokpa angang namduna thake chupna Famlankhiba ki Maral Leire haina Laothokkhre Makhura adudi Assam ki Silchar district manung channa leiba Srigona Basde dagi Housing Ukrul district leiba Babul Kol sahi kuntraga mapan choraba apokpagi ming Babulal Kolne hariba case adu kamari lenna prosecution dagi phangba pawgi matung inna haukiba kumja lising ani taraga taruk ki me kunda Nupimacha amana ukrul Women Police Station da wakat ama thangkalake wakat aduna pallibade mahakbo hokiba kumja lising ani tara mangagi October thada mahaki Makhura thokpa ka Babul Kolna mahi masin tamhangani haina ukrul da purakhi amade ukrul Higher Secondary School da class 3 da mingsan ke madugi matungda ukrul gi kampha som tang hairiba mafam amada asan baka amada punna laimenakhe atum oinamak khanghaudna kumja lising ani tara ka taruk March thadage sexual assault chathaba aurakhi aire Police na case ama register tawdun investigation chathaba aurakhe investigation gi saruka ama oina accused adu wang phong chathagi amadi mahaki madakta siriba maral jajake maki panel swab urethral swab amadi blood sample sing lauke victim adu su medical examination chathagi vaginal swab amadi urethral swab sample sing lauduna test tawkhe sample sing adu da seminal strand phangbagi khudam leikhide adu moinama victim gi hymen kaibagi khudam phangkhe statement record tawba matamda victim na mahaki mathakta Makhura aduna hariba phattaba thabaksing adu leptana chathaki aina adu mapagdam khe case adu ki charge sheet da phangba khudam changdam singda yumpham oiduna pokso AK section 6 ki makada charge frame tawduna trial chatharki bane case adu ka mari rena ngasi court asina chathaki ba aroiba hearing da special PP ki maikhe degi
Thamkhiba submission aduna pallibadi equis adu victim adugi jamna naknaba mari oibada natana magna agang aduba mahimasin tamhangani haina purklaga hariba thongsing adu chathakibagi matak chaba khudam changdam laikhrabane equis masagi statement da su thong adu chathaki haina masana jaja khrabane makasi pokso ek lising ani taragani thogi section 6 ki makhada Maral Leire khudam leire loinana India gi parliament chahi noriba angang da sexual assault chathaba miwising fine thianbagi mathak tama phunji chuppa phadok pikbi bagi charak piribane Maramasina equis asi logi matung ina khwaidigi chawpa charak piu aina prayer tawkhe aroibada contentsing asige marwaiba pau khara asi pau damjariba Manipur local news YouTube channel amadi Facebook page asidagi yengbiri bopna pathaga chari channel asin adumda kanarabadi subscribe to bitribisna subscribe to birmo loinana like and share to su kawbi ganu pnamapo amak hanna thaga chari